GM Hall Pangthoknaba Tauramba Census Training cancel Takri. Singzamai no NRC no Census ki poster campaign Takri. Lamdamasi the NRC Pangthok Tringe Mangoina Census Pangthok Yari Haina ZFD na Sangsili Kongzanga Sigi Mayok Tangasi GM Holda Census 2027 ga Mari Lainana. Enumerator amasum supervisor singoeba training pangthokani haina thorang toramadu cancel tokri amaramda GFD na sangsiliba khongjanga si sawgaladuna ngasi singjamai kendra apun loop SKA na club asina konbi area singda NRC no census ki poster campaign se tabokri ZFD ge mai ke dige NRC pangthok tuna census pangthok pa yaro hereduna census ka mari lainana enumerator amasum supervisor sing gi training pangthok biganu haina hana digi hauna appeal tawduna lakhibaga loinana ZFD student wing gi mai ke dige su census ka mari lainana training tawriba mafam kya da thomjinduna akanba protest ata kiba duna maram oiraga Imphal West kaksing amasum dilong gi oina census training Yeithokibani adubu nauna lenga ki mekedi ki ngasidigi hongna numit humni subna GM Holda census ka mari leinaba training sathagani haina schedule tawkhibani adubu ikhang khawdana ngasi GM Holda training pangthokani haina sariba mafam adumaktada training cancel tawri haina si thelaga leramba thengnakhi adubu hiram asigi matang lainga ki oina karigumba official oiba sirol sing thokpa thengnatri Amaramda census pangthok tringaida NRC updation tawba haibesi yellow proof sing kannabigi tokpom tokpa thaudang amani lainga ki thabak tawriba singna su hiram asida wakhal khandaduna miyamgi ihawsida saruk yamina si haina singjamai kendra apunba club SKAC gi general secretary oina Pravin Khumana lainga ki thabak tawriba singda appeal torkhli ZFD gi lising makhada lamdamasi miyamna sangsiliba khongjang asigi saruk ama oina ngasi singjamai kendra apunba club asina koliba jaga singna poster campaign sa tabawkhiba maga mari leina club asigi general secretary Pravin Khumana wafam asi phungdokhibani ngasi dagi sa tabawkhiba poster campaign aduda no census before NRC SKAC na konba mafam singda NRC tawdriba phawba census pangthokpa yaro heba warol sing thaba poster campaign adu hawdokpaga loimari leina oinam Pravina makhatan haikibada kendra asigi tuan club singna magi oiba thakta miyamna sangsiliba khongjang singda saruk yaduna lakli maraksida kendra asigi club kungo humdoi apunba club ama oiriba SKAC na amat oibigi khongthang asi lokhalakpani no NRC no census high period asi kendra sidasu khongkham siatna lepri Census pangthokaduriba official singna NRC update tawdringaida census pangthokrabadi yellow furup sing mutkragani haibasi khantaba sumgani tungda lakadaba mirol singi khanduna NRC updation tawba haibasi isa gi thaudang ni khanbiyu lainga ki thabak tawriba singna su hiram asida wakhal khantabiduna lainga ka wari sabiyu miyam gi khongjang asida saruk yaminasi club asigi oina su miyamna sangsilakwa matung tarakpa ihawsingda leptana saruk yagana ki Poster campaign hawdokpagi thoramaduga mari lainana SKAC gi president Konjengwap Singkhamna haikibada NRC haibasi mito amna langoi salakpa lamdam asidadi yamna tangai fadraba thaba mani mito miyancha sing hana khandoktana census pangthokiba tarabadi mitop sing asi India gi citizen oikhiduna ngasi thengnariba awaba sidigi hena awaba khudong saraba kya thengnarakigani masidanatana delimitation torakpa matamnasu akiba kaya ma mayuknarakhani maram sing asina lup kaya na sangsiliba khongjang asida kendra sina sarugyabaga loinana no NRC no census haiba phire asida khongpham setna lepri hari CM Khemsa na Amit Shah ga unakre October 1st week da Amit Shah Imphal la lakadori haujuk Delhi da lairiba minister Yumnam Khemsa na Union Home Minister Amit Shah ga unaduna Manipur gi haujuk lairiba issue sing gi matang na wari sanakre loinana Union Home Minister Amit Shah sayi sigi October gi ahan ba sayol Manipur da lakane hanesu thajuba pirakri hari Pausna makatana haribadi ngasi nungtil pung 3 taba matamda Chief Minister Yumnam Khemsa na New Delhi da laiba Union Home Minister gi official residence satuna unakibani unabadu Chief Minister gi maikidigi Manipur da haujuk mayu unaribi issue kaya gi matangna pukhatlagutuna wari sanakhi wafam singadu Union Home Minister gi maikidigi issue yamna pukning sanga takhi loinana Manipur miyam gi apamba singadu central government gi maikidigi mapung fana pangthokani haina thajaba pirakhi sai ahumlom chathoklesin tawba yadana lakraba NH2 Imphal Dimapur Guwahati lambida Hana gumna bus service
mai pakna hokiba adugumoktu stakat phungtokhi Chief Minister gi maikaidigi Senapati District Headquarter da nauna sagadaba Senapati Medical College ki ore yum tamba laknaba invite tokhi loinana Union Home Minister gi maikaidigi su sahi sigi October gi ahan ba sayol Manipur laktun state asida haujuk paikhatliba sakho thorang gi thabak sing hak thengana yengsilagani loinana Senapati District Headquarter da nauna sagadaba Medical College ki ore yum tamba da saruk yagar haina thajaba pirakri hadi Panmayabar State Cabinet ki maikaidigi handak nagasna namna tariba Senapati District Headquarter da nauna Medical College sama sanaba ore tamkhibani Union Home Minister si unadringai mamang Union Minister Kiren Rijiju ga su unaki Shanghai Tel nupi ama mangkhibadigi MLA yauna thiri Imphal West ki manung sanma Shanghai Tel awang laikai digi nupi ama ngarang ayuk mayumdagi thokhibadagi mafam khangkhidabadagi yamlaba security force amasum lamsang esigi MLA masa yauna thibagi thabak yamna kana sathari adubu hausuk phawbagi oinadi phangma ngamdri Shanghai Tel hairiba khulasi Kangpokpi district lonaba Imphal West ki manung sana leiba khulamani hairiba khulasi ga Khokken amasum Sahibung hairiba Kuki khulsing asiga tainabani Kanglukki irang asi hogolakpada Kumbongdagi miyoi anisu Tairen Pokpidagi tholak hairiba mafam aswaida mangkhibadagi hausuk phawba thiba khangdana leiribani mafam khangdana leiriba nupi asigi mamingna ngangbam nanausai kunga taruk kawi nungtigi matawgumna ngarang mayumdagi walking thokibadagi hanjilakidabani nupi sing mangkhibaga mari leinana combined force kangbu sing yauna miyamna Khokken Kuki khul thibagi thabak sathari Government of India amasung Manipur government gi maikaidigi IDP khudimakta manaba miyeng yengbaga loinana justice phangangadabani KWOHR Kanglukki irangna maram oiraga mayum maikai thadoktuna lanjenaduna leiriba IDP singda piriba khudong sabasing sap manana pigadabani IDP singi marakta khandok khanjin tawduna relief ki piramba tengbang sing kakhatbana singba tawroidabani Government of India amasung Government of Manipur gi maikaidigi IDP khudima humanitarian protection pibaga loinana justice amasung sap manaba miyeng yengadabani haina Kuki Women Organization for Human Rights KWOHR gi Information and Publicity Department thadorakpa sirol amana hairi sirol asina makhatana hairibana Susampur district leiriba IDP singda piramba direct benefit transfer DBT amasum atai relief material sing makhatana piraroi haiduna kihan khanganbagi thongsa thaba yauna hana DBT amasum relief assistant piramba kaya ama kakthalakhibagi thong asi organization sin akan mamon kanem dawi district adugi oina IDP oina register tawriba eligible family member lising taraga mangaga samiga mapandagi family member lising ahunga chamaga mau chamaga taraga mapan lauthoki basi akan mamon kanem tawi loinana haukiba sahi English ngani ga kungo humdagi me ahumdagi tholakhiba kanglupki iranga sina maram oiraga mayumekei thadokuna lanjena duna leiriba miyoi lising kullom asigi manungda relief camp da leitaba miyoi lising mari hena relief material pidabigi thong asibusu yandi haukiba jun taraga mathoida High Court of Manipur gi PIL number 9 of 2026 ki judgment order adu hausu phawa mari leinabasin na thabak to onthoktabasi yandi Order adugi matungina haukiba sai English nganiga kunga homdoigi me ahumdagi tholakhiba kanglukki irang aduna maram oiraga lanjena aduna relief camp da leiriba kaktanatana relief camp da leitaba IDP singsu tathi tawoina tawba leitana sapmanaba mongna makoida pifam thui khudong saba sing adu pigadabani haiba mayek sengna yauribani maram aduna eligible oiraba camp da leiriba IDP singda DBT yauna relief assistance sing pigadabani register tawraba IDP family singdagi lauthokraba sing khudak hapsinduna makoi sing adu pifam thokpa khudong saba sing pigadabani kanglukki irang asina maram oiraga lanjena aduna mari mata rent house amadi temporary shelter sing leiriba sing yauna camp ta leitaba eligible oiba IDP kudimak relief assistance sing pigadabani High Court of Manipur takiba direction gi matungina camp ta leitaba IDP kudimak relief camp da leiriba IDP singa manana English ngani ga kungo homdoi gi me ahumdagi hauraga relief assistance sing pigadabani IDP sing mapung phana khunda laita handriba phawba makhoi direct benefit transfer amasum atai tengbang sing pigadabani Disaster Management Act 2005 ki matungina IDP sing relief rehabilitation amasum resettlement gi measures sing lokhat kadabani hari
Indo-Myanmar border fencing the insurgency drug amasum refugee sing apan bamasum akiba people left and hengalakli. Indo-Myanmar border gi Arunachal Pradesh, Nagaland, Manipur amasum Mizoram gi kilometer lising amaga satru kanifu gomdoi sang ngamkai gi sarwasi khana hona bada singnaba kya mathingnari. Border fencing khapa gi thaba asida insurgent refugee amasum drug trafficker singna akiba piba gi thong kya sathari haina security source ki pau manari pau shin makhatana haribana north east ki lalhoba kaya ma Myanmar gi ethnic arm organization kaya na control toribisin saigang kasin amasum san state ki tuan mafam singda makoi gi kema amasum training base kaya lady thakra gi mamang national investigation agency na US National Matthew Aron Ban Daif Yauna Ukrainian Taruk Myanmar Lebisin Ethnic Arm Organization Singda Drone Warfare gi matangda tactical training pirambigi phagi bigi thawdo lekri pharaba miyoi singadu hauji NIA gi custody da leibani hariba group singna si Indian insurgent outfit singa anakpa mari laini foreign missionary singa sina Europe tagi India fauna puraklaba drone sing suklai kya puraklaga insurgent group asida supply tori hawkibase English singa niga kungamari gi September thada Indian soil da militant sing seasonariba weaponized drone sing si external support phangi habisi yan hana khamngam kibani source asina makhatana haribana Manipur thokiba kangluk ki irang manungda Imphal West ki kaukthuk amasum kadangban area da Kuki insurgency singna bomb amasum grenade nifu ki mathak thadaduna attack sathaki ahum suba khwaidagi sauba akiba piriba si narco terrorism amasum drug trafficking asini narco terrorism singa simalem da khwaidagi drug potokora maming leiraba golden triangle ga mari laini hariba drug singa si Myanmar gi san amasum kasin state na singbadagi Indo-Myanmar border gi porous border sing da pusilaklaba more sugunu amasum Susampu na sing mafam sing da supply tori Myanmar dagi refugee kya left na sangsilakpa sina su leba sida asoba nungnang ba mo oiri English sing ani ga kunga mathoida Myanmar da military junta na ku tokraba matung leba adurigi yamlaba refugee kya left na north east state sangsilakpa left trip maru oina Myanmar gi sin state amasum Saigang division dagi Mizoram amasum Manipur refugee kya sangsilakpa left trip Mizoram da Myanmar gi sangsilakhiba missing asi official oina lising kungani pandagi na kuntragani thoiromni adubo unofficial report ki matung inadi miyoi lising nifu dagi humfurom oibi hai Myanmar dagi logi wangba Manipur da mito kya sangsilakpa sina maram oiraga Meetei-kuki amasum Kuki Naga ani ki marak sound ukhanaba thokli Myanmar dagi sangsilakhiba Kuki Saore community ga ethnically amasung culturally yamna naknaba sin refugees sing adu Kuki singna sangjapam pibana Manipur gi demographic ta ahongba lakpa yauna logi wangba lam khopsin ba amasung poppy cultivation ki thabak park sina sathi haina Meitei singna masida yamna kana yaning da phongdoraklibni social media site oriba Facebook ta Manipur police ta gi thagalakpa post amada tang kungataruk thanipan English ngani ga kungataruk haibadi ngasi mangasuba Assam Rifles na UKNA gi Kedar Susampur Police Station da Kushinakri UAC Sergeant Major Sanangam Dongel Sini Fuk Homdoi Sayanjang Bela Susampur dagin hari mamondagi 9mm Beretta pistol ama 9mm pistol 5 rounds ama amasum 9mm pistol gi magazine ama konana fagatpangam kibani hari Hairok AC gi MLA Thoksom Radiyasam gi manau nupa Thoksom Sanathoina Hairok Police Station ayib sirol ama pisinduna ima gi maira gi president oidibati sujata na miyam tinba mifam amada taba nungai tu wafam kya phungdu I haibaga mari lainana ma ki wafam aduna miyam na akaiba ehele haiduna sirol ama pisinduna complaint torakre hari Hairok Police Station su complaint adu gi matung ina sujata gi mathada case ma lokhali hari Lanmi amoina imaleba kallage khalaga politics tawraba matamda Manipur kanba ngamgani maisor haujuk politics tawribasing asi ayambana paisa tanaba amadi power paiba pambasing ayamba oibana Manipur sin nomonomagi maning halaktuna tangdu leitadaba damdamam oiraklibani Lanmi amoina thamoi singna kathopa amaga loindana imaleba asi kange haiba wakhalonda politics tawraba matamda Manipur asi kanba ngamgani haina RP athawalegi National General Secretary Maheshwar Thanaujamna phongdokri wapam singa si party asigi nauna thaupunana bagi damak khallaba state executive member sing okpagi
thauramga mari lainana mahakna phongdokhibani thauram aduga mari lainana maheshwarna makhatana hai miyoi khrana thabaktagi potharaba matung power pambagi damak matam lienbagi mongda politics ta sangsilakpa asina maram oiraga imaleba asi manghalakpagi asoba maram amoiri imaleba kanji hairabadi nahasingna lanmi ama oina kathokpa amaga loinana imaleba kallagi haiba wakhalon loinana politics yawba mathuktai magna makha taraduna hai lamdam asida english singa samapan ge yankai ge mathoida base year oiduna nrc tawduna census tawkiba tarabadi illegal immigrants singna election thengnaduna vote karaklabadi hanadagi illegal immigrant gi population asi yamduna leiriba sidagi amukka hena yamkhalaktuna yellow missing gi phangpham thoka right sing phanglaktabagi phipam amada soidana laglagani masibu ngakthonabagi damak naha singna center gi lusingba singda nrc satna handana ba phongna taksin mangamba political party da yausinduna imaleba kanmada thaudang lominasi hauji gelhomi oidiba Meetei na constitutional right ki makhada phangpham thokpa schedule tribe status phangba gi bhot illegal immigrants sing maru oina any Kuki tribe sing phangduna laidiba silebaktivani Meetei na ST phangana bangasi phau state langak tigi center da proposal thaba matalaitri adubu RPA athawale gi lusingba union minister Ramdas athawale nati state langakna proposal tharaklabadi madu thabak to onthoknaba mahakna hotnagani haina thajab pirakhiba leiri adubu state langakna proposal thadabana maram oiraga Meetei ni ST list ta sannaba process amata sentana pekatabani maram maduna lakadoriba general election asitadi center na phongna taksinma ngamgadaba party da miyamna lengak pehan mathoktai matam madu yellow mi amadi Manipur si soidana kanma ngamgani haikena su paus ta pali thauramadu mari lainana nauna khalab state executive member singbu party asigi lengyan phi yanduna taramna okhi haina paus ta makhatari tenda nasuna memna thamjagi du hauji koina di mem paus matang se lusinjarage masu makhata bano update mem punanga minasi